LANSA airline ge LANSA flight 508 na Peru gi lima dagi Iquitos phawba paiba gi lambi da Amazon umang gi mathakta kairabada flight aduda tonglakpa Juliane na aeroplane kaiduna mahak ki seat adu paithoklaga tarakpada mahak ki masa gi ayamba saruk shoklabani saru kaya teklabani mamang gi video da aeroplane paikhalakpadagi kaiduna laimaida tarakpa amasung Juliane gi samlappa angang oiringa gi punsi marel gi matangda panjakhre mahakna Amazon umangda tasinlaba matung mahak hinglibra natragana khudak aduda punsi pikhamna khibra haibadugi matang adumade makha tajage flight kairamdai gi mikup adu phawbada Juliane gi mamana mikup amata thadok chadabi Juliane ne adunabu high school tamba loiraga graduation ceremony adu yauraga Juliane na matomta halakpa yabadu mamana mikup amata sohen ningdaduna panguana dagi thawoimaki machanupi bu lawba lakhibane flight kairamdagi mikup adu phawbada Juliane gi makhut thadoktan laikhibane adubu flight aduna kaiduna mafam marang khangdana leiram punamak paithoktuna taakhrabada mama machasu machoi taakhibane Juliane na magi sitta sit bhel adu kanna pharaduna sitka masaga punna umangi urakta sitha duna tarakpaduna laimai yaurabada gyan tarakpa mikupta mahakki manakta mahakki mamagi sit adusu atek akaiga loinana taaduna leiramma thengnaki adubu mamagi hakchangdi thengnakide Juliane saru atek akai yaurabasu mahakna khwaidagi nungsijaba mamabu umang aduda phamsit sitna chatlaga manak aduwaida mamabu kauduna koithi thiba horoklame flight kaiba aduda mahakki anop sumang khibana mit ubagi sangsu hanthakraba Juliane na mahak masage punna tamina rakpa sit adudagi lapna sathoklorabasu mafam mangdanaba haiduna akoibada hauriba uwada mahakna khangjenaba mawongda dakpham sing haktuna thamme Juliane na mamabu thiba phangba ngamkhide adubu bag amadi phangki bag adumak mahakkide matang asida khwaidagi maru oiba ama oire athumba mithai yawba bag oiramke puk hanglama matamda energy pinaba athumba mithai sing adu yamna kanaba oiragadabane mi kanba thiba lakpa adu thengnagani thengnaroi haiba laklibra laktabra haiba dusu khangba natri aduna bag adu yamna chetna thamjinjai mekup adumaktada mathakta koi paiba aircraft amagi khonjal tarame adubu umangi asukpa unawana na pik thanba mafam oibana ubadi phangde mahak umang adugi akokpa mafam amada chathoktruna leiba adu tangai phadre haibase mahakna mikup adumaktada khang adubu masasu sokpana maram oiraga kanna yangna chatpa ngamde plane aduna leina umang adugi mathakta pairamlaga chatkhre Juliane na makhadagi lawbusu takhidre plane adugi makhol khara kanna tarambadu tapna lapthokkirame aduga kaina thangda takhidre thangna bami kuptana umangi kaujeng haraugi makholgi maraktuda ising chenbagi makhol ama tarame manaktuda changsinbada ifut amadagi chentharakpa ichel macha ama oirame thaknaba isingdi phanglani haibase kudak aduda khangke aduga amana ichel macha adugi matung inna chatlabadi achouba ichel amadi soidana thengnaragani aduga turelgi torban haibasedi miyoibana khunda laitaba oibanina khul amadi thengnaba yai haibadu mahakna khanki jahi tara taret khaktang ngairibi Juliane na khangbase piklingai matamdagi mapabung amasung mamaga punna Amazon umangi panguana kauba mafam amada chaurakpa oibanani umang asida matomta ngairabasu umangi mawong munna khangba oibana hingdabadi yade khanduna hingnaba honarakpada piklingaida mama mapa anina tambikhiba mahai masing adugi kanaba adu matomta ngairaklaba matam masidadi yamna kanare mahakna apikpa ichel adugi matung inna tapna lai ningsinglai ising maya asida mahu chenba lin su lairamba yai adu oirabadi lin kang hana tanabagidmakta mahakki sandal nama mangkhrabasu nama leheuri adugi sandal nama aduna mamanglomda langlaga amuk khulli aduga amuk langi aduga amuk khulli tawduna lin lairamlabasu chenkrani haibasi mahakna khange lin tanbagi mawong adu khak natana achouba upambi kaya amasu tasinba tusinba tawbanina adugumba ujaw mayam adu kaduna amasung littuna lakpana awaba amadi oiri asumna sum lakpaduna apikpa ichel adu chawthoklaklamme aduga khara chawba ichel amada samjinba mafam thengnare torban oina tawba akanba mafam phajana leiba maramna mamangda lakliba lambi duga yengnarurabadi handakki sina khara araiba amadi oiri asumna tapna shekli lakpaduna numit tugi numidang wairam pung taruk takhre mamsilakle manak aduda lekpa yaba mafam chaba ama yenglaga numit aduma lenle mathangi numittasu nong hek nganbaga mahakna mahakki makha traba khongchet oina ichel aduna chenthariba maikai romda chattuna lakle
ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯂꯪꯖꯥꯅ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯟꯒ꯭ꯋꯥꯅꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯂꯪꯖꯥ ꯎꯃꯥꯏꯕꯤꯅ ꯆꯤꯡꯕ ꯎꯆꯦꯛꯁꯤꯡꯅ ꯃꯊꯛꯇ ꯄꯥꯏꯔꯕꯗꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯁꯤꯕ ꯁꯥꯗꯣꯡꯒꯨꯝꯕ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗු ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯥꯏꯕ ꯇꯧꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯇꯣꯡꯂꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯑꯣꯏꯕ ꯁꯤꯠ ꯈꯔ ꯊꯦꯡꯅꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯈꯥ ꯑꯗꯨꯗ ꯃꯤ 3 ꯆꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯎꯔꯤꯕ ꯑꯗꯨꯃꯛꯇꯤ ꯃꯈꯣꯡ ꯈꯛꯇꯅꯤ꯫ ꯁꯤꯠ ꯑꯗꯨ ꯂꯣꯏꯅꯃꯛ ꯎꯞꯁꯤꯟꯅ ꯇꯥꯕ ꯃꯔꯝꯅ ꯃꯀꯣꯛꯂꯣꯝ ꯊꯪꯕ ꯁꯔꯨꯛꯅ ꯂꯩꯃꯥꯏꯗ ꯌꯨꯡꯁꯤꯟꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯐ꯭ꯂꯥꯏꯠ ꯀꯥꯏꯕ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯇꯥꯔꯤꯕ ꯄꯦꯁꯦꯟꯖꯔ 3ꯃꯛ ꯍꯤꯡꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯩ ꯑꯃ ꯇꯧꯔꯒ ꯆꯞꯂꯤꯕꯗꯨ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯈꯖꯤꯛꯇꯪ ꯈꯣꯠꯊꯣꯛꯂꯒ ꯌꯦꯡꯕꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯈꯣꯡ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯑꯗꯨ ꯅꯦꯜ ꯄꯣꯂꯤꯁ ꯁꯪꯕ ꯃꯔꯝꯅ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯁꯦꯠꯂꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯁꯨꯡ ꯈꯣꯡꯎꯞ ꯌꯦꯡꯂꯒꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯑꯗꯨꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔ 28ꯇ ꯖꯨꯂꯤꯌꯟꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯡꯁꯤꯡ ꯈꯪꯅꯕ ꯌꯦꯡꯂꯝꯕ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯘꯔꯤ ꯂꯦꯞꯈ꯭ꯔꯦ, ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯕ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯇꯝ ꯑꯣꯏꯕꯅ ꯆꯥꯅꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯟꯕ ꯊꯦꯡꯅꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯟꯈꯤꯕ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯑꯊꯨꯝꯕ ꯃꯤꯊꯥꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯆꯥꯅꯕꯁꯨ ꯋꯥꯠꯂꯛꯄ, ꯃꯁꯥ ꯁꯣꯛꯄꯒꯤꯁꯨ ꯑꯋꯥꯕ, ꯃꯤ ꯊꯦꯡꯅꯗꯕꯒꯤꯁꯨ ꯑꯋꯥꯕ, ꯀꯟꯅꯕꯁꯨ ꯂꯥꯛꯄꯤꯗꯕ, ꯃꯊꯛꯇ ꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯎꯕꯤꯗꯕ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯅꯥ ꯍꯟꯗꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯑꯗꯨꯇꯪ ꯀꯜꯂꯕꯗꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯀꯛꯆꯦꯡ, ꯇꯤꯟ ꯀꯥꯡ, ꯍꯤꯡꯅꯆꯤꯡꯕꯒꯤꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯣ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯍꯌꯤꯡ ꯏꯟꯕ, ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯅꯥꯏ ꯑꯣꯡꯈꯠꯄ, ꯍꯟ ꯆꯪꯕ ꯍꯧꯔꯕꯅꯤ꯫ ꯂꯝꯂꯛꯀꯤ ꯀꯧꯖꯦꯡ ꯍꯥꯔꯧ, ꯈꯣꯏꯅꯆꯤꯡꯕꯁꯨ ꯌꯥꯝꯅ ꯊꯦꯡꯅꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯆꯦꯜꯅ ꯆꯦꯟꯊꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯔꯛ ꯑꯗꯨꯗ ꯍ꯭ꯋꯥꯠꯖꯤꯟ ꯀꯧꯕ ꯎꯆꯦꯛ ꯃꯈꯜ ꯑꯃꯅ ꯈꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯃꯛ ꯄꯥꯟꯒ꯭ꯋꯥꯅꯥꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯃꯀꯣꯟ ꯁꯥꯕ ꯃꯐꯝꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯏꯁꯤꯡ ꯂꯩꯕ ꯏꯄꯥꯛꯀꯨꯝꯕꯒꯤ ꯃꯄꯥꯟꯗ ꯃꯀꯣꯟ ꯁꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤ ꯂꯩꯕ ꯈꯨꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯆꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯒꯤ ꯈꯨꯗꯝ ꯃꯃꯤꯗꯤ ꯑꯃꯠꯇ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯞꯅ ꯄꯥꯏꯔꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯄ꯭ꯂꯦꯟ ꯑꯗꯨꯃꯛ ꯂꯥꯟꯖꯥ ꯐ꯭ꯂꯥꯏꯠ 508 ꯀꯥꯏꯐꯝꯗ ꯃꯤ ꯊꯤꯕ ꯀꯟꯕꯒꯤ ꯄꯥꯏꯔꯛꯄ ꯄ꯭ꯂꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯎꯕꯤꯔꯝꯗꯅ ꯄꯥꯏꯈꯤꯕꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯣꯏꯔꯦ꯫ ꯌꯦꯡꯂꯨꯕꯗ ꯑꯍꯥꯡꯕ ꯉꯥꯛꯇ ꯉꯥꯏꯔꯕ, ꯀꯅꯥꯁꯨ ꯊꯦꯡꯅꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯖꯨꯂꯤꯌꯟꯒꯤ ꯁꯣꯛꯂꯕ ꯍꯛꯆꯥꯡ, ꯆꯣꯛꯊꯔꯕ ꯃꯁꯥ, ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯦꯠꯅ ꯍꯧꯖꯤꯛꯁꯨ ꯊꯥꯖꯔꯤ꯫ ꯇꯁꯦꯡꯕꯁꯨꯅꯤ, ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯤ ꯏꯁꯤꯡ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯋꯥꯔꯤ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯤꯃꯛ ꯊꯥꯖꯔꯗꯨꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯒꯤ ꯏꯆꯦꯜꯗ ꯆꯦꯟꯊꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯖꯨꯂꯤꯌꯟꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯠꯄꯗꯨꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯃꯥꯖꯣꯟ ꯎꯃꯪꯗꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯩꯈꯣꯝ ꯄꯨꯊꯕ ꯑꯗꯨꯒ ꯑꯍꯧꯕ ꯎꯄꯥꯝꯕꯤꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯛꯁꯤꯟꯅ ꯌꯥꯝ ꯋꯥꯅ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯆꯦꯜꯗ ꯏꯔꯣꯏꯔꯒ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯏꯔꯣꯏꯁꯤꯜꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯊꯤꯔꯒ ꯌꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯇꯤꯟ ꯀꯥꯡ ꯆꯤꯛꯈꯤꯕꯒꯤ ꯑꯁꯣꯛꯄ ꯑꯃꯁꯨꯡ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯃꯇꯝꯗ ꯂꯨꯅ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯆꯤꯛꯄ ꯅꯥꯕ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯐꯖꯅ ꯇꯨꯝꯊꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯗꯤ ꯀꯟꯕꯤꯒꯅꯤ? ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯉꯝꯃꯤꯈꯩ ꯏꯔꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯆꯦꯜ ꯑꯗꯨꯗ ꯇꯥꯎꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯨꯔꯦꯜꯒꯤ ꯃꯇꯥꯏꯗ ꯏꯔꯣꯏꯁꯤꯜꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯗꯨꯅ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃꯗ ꯖꯨꯂꯤꯌꯟꯒꯤ ꯃꯅꯪꯒꯟꯗ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯅꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯇ ꯏ ꯇꯩꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯉꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯅ, ꯑꯁꯥꯕ ꯂꯝꯗꯝꯒ ꯑꯣꯏꯕꯒ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯀꯥꯊꯦꯛꯇꯨꯅ ꯁꯦꯀꯦꯟ ꯗꯤꯒ꯭ꯔꯤ ꯌꯧꯅ ꯎꯟꯁꯥꯗ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯕꯗ ꯋꯥꯔꯕ ꯖꯨꯂꯤꯌꯟꯅ ꯋꯥꯈꯜ ꯃꯁꯦꯝ ꯃꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯔꯛꯄꯗ ꯌꯨꯝ ꯑꯃ ꯎꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯟꯒꯨꯝꯕ ꯂꯣꯏꯕꯒꯤ ꯃꯈꯣꯜꯁꯨ తాꯕꯒꯨꯝ ꯃꯁꯦꯝ ꯃꯔꯥꯡ ꯇꯧꯔꯤ꯫ ꯆꯥꯗꯕꯒꯤ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕ ꯖꯨꯂꯤꯌꯟꯅ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯃꯪꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯔꯣꯏꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯥꯈꯠꯂꯛꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯅꯤ ꯍꯥꯏꯕꯗꯨ ꯌꯥꯏ꯫
ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯀꯥꯏꯔꯕ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦ ꯖꯨꯂꯤꯌꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯔꯛꯄ ꯑꯗꯨꯗ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯇꯨꯁꯤꯜꯂꯒ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯡ ꯊꯦꯡꯅꯩ ꯃꯗꯨ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯃꯁꯥꯒꯤ ꯁꯔꯨ ꯇꯦꯛꯈꯤꯕꯗꯨꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯧꯅ ꯇꯦꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯔ ꯆꯦꯛꯁꯤꯟꯖꯩ ꯑꯗꯨꯝꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯎꯊꯗꯨꯅ ꯂꯥꯛꯄꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯡ ꯈꯔ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯅꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯍꯤꯡꯂꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯗ ꯍꯤꯡꯂꯦ ꯁꯤꯔꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯗꯤ ꯁꯤꯔꯦ ꯎꯏꯔꯨꯝ ꯇꯧꯅ ꯃꯃꯤꯠ ꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯈꯖꯤꯛꯇꯪ ꯂꯥꯞꯂꯞ ꯇꯧꯅ ꯍꯤ ꯑꯃ ꯎꯔꯝꯃꯦ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯃꯍꯥꯛ ꯊꯥꯖꯗꯦ ꯃꯁꯦꯝ ꯃꯔꯥꯡ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤꯕꯣꯏ ꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯍꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯤꯡꯗꯨꯅ ꯆꯠꯂꯒ ꯍꯤ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯍꯤꯔ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯁꯣꯛꯂꯒ ꯌꯦꯡꯉꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯦ ꯀꯌꯥꯗ ꯍꯔꯥꯎꯖꯔꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯍꯤꯗꯨꯃꯛꯇꯗ ꯇꯣꯡꯈꯠꯂꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯟ ꯆꯪꯕ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄꯨꯟꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤ ꯄꯥꯟꯒ꯭ꯋꯥꯅꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯣꯏꯕ ꯍꯨꯏ ꯑꯃ ꯅꯥꯕꯗꯒꯤ ꯍꯟ ꯆꯪꯕꯗꯨ ꯃꯄꯥꯅ ꯗꯤꯖꯜ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯂꯧꯊꯣꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯗꯤꯖꯜ ꯊꯥꯎ ꯈꯔ ꯎꯔꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯟ ꯆꯪꯂꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯨꯠ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨꯗ ꯗꯤꯖꯜ ꯊꯥꯎ ꯑꯗꯨ ꯍꯩꯖꯤꯜꯂꯗꯨꯅ ꯍꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯊꯥꯎ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯒ ꯑꯁꯣꯛꯄ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯟꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯄ꯭ꯔꯣꯞ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯤꯕꯗ ꯄꯨꯟꯅ 35ꯗꯤ ꯁꯨꯏ ꯑꯗꯣ ꯊꯥꯎꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯂꯤꯌꯟꯅ ꯐꯪꯈꯤꯕ ꯗꯤꯖꯜ ꯊꯥꯎ ꯑꯗꯨ ꯍꯤꯗꯒꯤ ꯅꯠꯇꯦ ꯍꯤ ꯑꯗꯨꯅ ꯏꯆꯦꯜꯗꯨꯗ ꯍꯣꯟꯂꯒ ꯂꯥꯛꯂꯒ ꯃꯅꯥꯛ ꯑꯃꯗ ꯂꯩꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯌꯦꯠꯅꯕꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯗꯤꯖꯜ ꯊꯥꯎ ꯑꯗꯨꯅ ꯆꯪꯂꯝꯕ ꯍꯟꯁꯤꯡ ꯑꯗꯨ ꯐꯥꯗꯣꯛꯄ ꯉꯝꯈꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯣꯏꯅ ꯂꯣꯡꯊꯣꯛꯈ꯭ꯔꯤꯕ ꯏꯆꯦꯜ ꯃꯆꯥ ꯑꯃꯗ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯂꯒ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯎꯔꯝꯃꯦ ꯍꯤ ꯑꯗꯨ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯈꯥꯝꯂꯝꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯥꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯅ ꯂꯥꯛꯂꯝꯃꯦ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯖꯨꯂꯤꯌꯟ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯊꯦꯡꯅꯔꯅꯤ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯖꯨꯂꯤꯌꯟꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯔꯦ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯝꯃꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯑꯏꯪꯕ ꯑꯃꯨꯛ ꯈꯥꯡꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯩ ꯅꯣꯡ ꯍꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯋꯥꯕꯅ ꯆꯠꯄ ꯉꯝꯗꯦ ꯅꯣꯡꯃ ꯑꯃꯒꯁꯨ ꯐꯖꯅ ꯄꯣꯊꯥꯔꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯂꯦꯟꯂꯒꯦ ꯈꯜꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯃꯁꯦꯝ ꯃꯔꯥꯡ ꯇꯥꯔꯛꯏ ꯋꯥꯈꯜꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯇꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯅ ꯇꯥꯔꯛꯄꯗꯒꯤ ꯃꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯖꯨꯂꯤꯌꯟꯕꯨ ꯍꯦꯛ ꯎꯕꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯀꯣꯛ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯝꯂꯒꯕꯨ ꯀꯅꯥꯅꯕꯨ ꯈꯪꯂꯣꯏꯗꯣꯏꯅꯣ ꯖꯨꯂꯤꯌꯟꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛ ꯂꯥꯟꯖꯥ ꯐ꯭ꯂꯥꯏꯠ ꯄꯣꯈꯥꯏꯕꯗꯒꯤ ꯍꯤꯡꯍꯧꯕ ꯃꯤꯅꯤ ꯃꯃꯤꯡꯅ ꯖꯨꯂꯤꯌꯟ ꯀꯧꯏ ꯍꯥꯏꯅ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯜꯗ ꯍꯥꯏꯔꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯎ ꯀꯛꯄ ꯂꯥꯛꯄ ꯅꯨꯄꯥ 3 ꯑꯗꯨꯅ ꯆꯥꯅꯕ ꯄꯨꯔꯛꯄꯁꯤꯡꯗꯨ ꯖꯨꯂꯤꯌꯟꯗ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯐꯖꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯍꯤꯅꯥꯎ ꯑꯃꯗ ꯄꯨꯡ 8 ꯆꯨꯞꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯩꯕ ꯎꯒꯤ ꯃꯤꯜ ꯑꯃ ꯇꯝꯅ ꯄꯨꯔꯛꯂꯦ ꯃꯗꯨꯗꯒꯤ ꯊꯤꯟꯊꯗꯅ ꯍꯥꯟꯅ ꯂꯩꯔꯕ ꯂꯣꯀꯦꯜ ꯄꯥꯏꯂꯣꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯎꯒꯤ ꯃꯤꯜ ꯑꯗꯨꯗꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯄꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯖꯨꯂꯤꯌꯟꯒꯤ ꯃꯄꯥꯕꯨꯡꯅ ꯊꯤꯟꯊꯗꯅ ꯂꯥꯛꯂꯒ ꯃꯆꯥ ꯖꯨꯂꯤꯌꯟꯕꯨ ꯎꯅꯕ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯌꯥꯎꯔꯛꯇꯕꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯗꯤ ꯑꯣꯏꯈꯤ December 24, 1971ꯗ ꯂꯥꯟꯖꯥ ꯐ꯭ꯂꯥꯏꯠ ꯀꯥꯏꯗꯨꯅ ꯇꯥꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯖꯨꯂꯤꯌꯟꯅ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯗ ꯂꯩꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯇꯥꯛꯑꯦ ꯊꯤꯟꯊꯗꯅ January 12, 1972ꯗ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯨꯂꯤꯌꯟꯒꯤ ꯃꯃꯥ ꯃꯥꯔꯤꯌꯥ ꯀꯨꯞꯀꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡꯁꯨ ꯐꯪꯕ ꯉꯝꯈꯤ ꯖꯨꯂꯤꯌꯟꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯖꯨꯂꯤꯌꯟꯒꯤ ꯋꯥꯈꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯃꯊꯛꯇ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯄꯤꯛ ꯊꯟꯈꯤ ꯂꯥꯟꯖꯥ ꯐ꯭ꯂꯥꯏꯠ 508 ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯕ ꯃꯤꯑꯣꯏ 33ꯀꯤ ꯃꯅꯨꯡꯗ 35 ꯄꯨꯟꯅ ꯁꯤꯈ꯭ꯔꯒ ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯊꯥꯔꯒ ꯀ꯭ꯔꯨ ꯃꯦꯝꯕꯔ 6ꯁꯨ ꯐ꯭ꯂꯥꯏꯠ ꯀꯥꯏꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯖꯨꯂꯤꯌꯟ ꯃꯇꯣꯝꯗ ꯍꯤꯡꯍꯧꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ ꯈꯟꯖꯩ 1972 ꯃꯥꯔꯆꯇ ꯂꯤꯃꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯊꯔꯦ
ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯖꯔꯃꯅꯤꯗ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯊꯗꯨꯅ 1980ꯗ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯈꯤ꯫ ꯂꯨꯗꯋꯤꯛ ꯃꯦꯛꯁꯤꯃꯤꯂꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯗꯣꯛꯇꯔꯦꯠ ꯇꯧꯗꯨꯅ ꯄꯦꯔꯨꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯂꯝꯕ ꯄꯟꯒꯨꯋꯥꯅꯥꯗ ꯁꯦꯛꯄꯤꯒꯤ ꯃꯔꯝ ꯅꯩꯅꯕ ꯍꯧꯈꯤ꯫ ꯊꯥ 19ꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯁꯦꯛꯄꯤꯒꯤ ꯖꯥꯠ 52ꯒꯤ ꯃꯑꯣꯡ ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫ ꯐꯤल्म ꯗꯥꯏꯔꯦꯛꯇꯔ ꯋꯥꯔꯦꯅꯔ ꯍꯔꯖꯣꯅ ꯖꯨꯂꯤꯌꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯂꯛꯄꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯅꯝꯕ ꯑꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨꯗ ꯆꯠꯂꯨꯅꯕ ꯋꯥ ꯍꯧꯔꯛꯈꯤ꯫ 1998 ꯆꯍꯤꯗ ꯋꯤꯡꯁ ꯑꯣꯐ ꯍꯣꯞ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯑꯃ ꯂꯥꯟꯖꯥ ꯐ꯭ꯂꯥꯏꯠ 508 ꯀꯥꯏꯈꯤꯕꯒꯤ ꯑꯃꯁꯨꯡ ꯖꯨꯂꯤꯌꯟꯅ ꯍꯤꯡꯂꯛꯄꯒꯤ ꯃꯃꯤ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯅ ꯌꯦꯡꯅꯈꯤ꯫ ꯐꯤल्म ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯟꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯊꯣꯛꯇꯨꯅ ꯊꯝꯂꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯃꯛ 10 ꯃꯥꯔꯆ 2011ꯗ ꯑꯜꯁ ꯏꯠꯁ ꯕꯣꯝ ꯍꯤꯃꯦꯜ ꯐꯤꯜ ꯍꯥꯏꯕꯗꯤ When I Fell From the Sky ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯐꯣꯡꯈꯤ꯫ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯃꯌꯥꯝꯅ ꯌꯥꯝꯅꯁꯨ ꯄꯥꯝꯅꯈꯤ꯫ ꯖꯨꯂꯤꯌꯟ ꯍꯧꯖꯤꯛ ꯃꯨꯅꯤꯛꯁꯇ ꯂꯩꯕ ꯕꯥꯔꯥꯚꯤꯌꯥꯟ ꯁ꯭ꯇꯦꯠ ꯖꯨꯂꯣꯖꯤꯀꯦꯜ ꯀꯂꯦꯛꯁꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯅꯕ ꯁꯣꯛꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯎꯃꯪ ꯑꯗꯨꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯀꯟꯕꯤꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯎꯃꯪꯒꯤ ꯃꯔꯤ ꯁꯦꯝꯒꯠꯄꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ꯫ ꯆꯍꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯔꯤꯛꯁꯀ ꯄꯟꯒꯨꯋꯥꯅꯥꯗ ꯂꯩꯕ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯗꯨꯗ ꯆꯠꯂꯦ꯫ ꯖꯔꯃꯅꯤꯗꯒꯤ ꯄꯦꯔꯨ ꯇꯥꯟꯅ ꯄꯥꯏꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯗ ꯍꯥꯟꯅꯒꯤ ꯑꯀꯤꯕ ꯑꯗꯨꯃꯛ ꯖꯨꯂꯤꯌꯟꯅ ꯐꯥꯎꯔꯤ ꯍꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯅꯕꯒꯤ ꯇꯝꯂꯛꯄ ꯃꯤꯀꯨꯞꯇ ꯍꯤꯡꯂꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯤꯡꯂꯅꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯦ꯫ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪꯈꯛ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯃꯃꯜ ꯑꯁꯨꯝ ꯍꯟꯊꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫